Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muklawirasi video call da rong tabi tara suba tamka aigi wakalsina hairi nangse aigi thamoigi mihulni thamoina hairi nangse aigi punsini itausina hairi mangphawna hanbiyu wakalgi manglansi oibiyu aigi punsigi amatta ngairaba achumba lambi Nupi madi tingak chinglegi mataude yengjari manakta leiriba mamanabi amadi mamanabasu ka hena khaludramaksu amukta ukiriba chinglengi asigumba matausida ngakni yengli karigi sungakloi asukuina loinarakpada handak torakliba chinglengi matau asi amukta ukidri amuktasu asumna taukidri larik heite haiduna chaibiba ngangbiba masi khaktani oza amani haibada matik chapchaba satri amada karamna loinagani Kari mityeng yenggani haiba mayek singna khangba ozani nongmatasu mityen langna yenglakidri lana khanba yaba wahay amatasu nganglakidri angang singna mangonda ngakna yengliba mityeng asi mahaksu khangdaba nate adumakna wakal lana khankidanaba haidana yamna chamba mongda khankinaba honarakli makokta pakliba mana adu lawthokpiba loiraga asumna su hairei yare jongo nakokta pakliba mana asina yengwada yamna fazadri aduna sarna lawthokbibani Sylvia di walan amata ngangdi mamang thaktasu chunglengi asiguma mataw asi mangonda ulakrabani adubu thoidokna di khanjiludre ozana haibana achumbani khanduna lepliba khongfam khazik leithokduna class tamna changkhre Hauziki thawongdu kana uhoge khanduna makok adu leiduna fatfat yenglai kanamtadi uhobagi mong ude satra satri khudingma magi thokpa tawnari Oja singsu staff room da laina kibana kanana su hodabani uhodre khangbaduda sor sangna hondoklaga yamna chinglemna mong hadana chatkre asumna classu mathang loikre Siti suthana rakle chingkhaiga rebika ga saunaba phabagini haiduna achapo chaki se haiduna school manak adai da leiba fast food amada changkhre Somdana machana school halakpa matam kitang chonthabagi pakhatna gate wangma tholakduna machana halakadabagi lambida mitfam thamduna chepta yengba lepte makuta pariba phone tuda namduna call amuk tawi Hello moipa Somdagi bohal sukhumlai ai hale ngagle di yoxlani bemdo loshilamo hayo Moipa bemdo school de halakri Kaino ne matam sidi thenge tuition mafam daga chatkrajalo moi ojaga khangdi nahan khaidi tuition chalasu yumdagi moi pana thelidudi aduga ngasina kamaina chatoiba phone do paina ibohal khudang gari da haifet yenglaga hairei pung mari ga minute tara chale pung ahum kai da sidi thabaduna kadai dong phai jana masing angse pung mari dagi tuition hawi khangdini aduga mana mo kadai da kai dor leino ba pung khai muk chon thabadudadi amatang tarak pokchaba macha oibana mama mapa oiba ani dudi pakhatpa poklei moiba amta schoolom da haidaraga yenglo phatanung da thoklamnadi ayam pakhale ichani na mi khaidona gyan tabi chaoidabani phare ay yenglage thamo kaigumba yorokla sairo hoi phone da thamki baga kari mamai leiduna school lom tamna thawkre ibemcha machilda pakhatchana murum sonduna machabu lakpra yengbasu lepte Masigi angangse kariginoba aikhoiba sukyamna pakhathalise icha ama khaktang yawbasida fau asukyamna pakhatli wari macha ani hum suba singsigi mama pa singna kamdoba Bem nangse onthokna gyan tadida nangi ningak pa thapak tawbasidana mama na wari si yengobase nangdi nungaina machim da leramdoini aduga aina somdana wari neba mama hoina waramgani pakhatamgani haibagi wakhase khasik tapok khanthadiba aigi chase Somdana makoi maridu nok dana achapot chanari thengle yumgi misingna pakhatlamani haibagi waga leite Sanathoi Ngasi haiba numitsidagi nabani khatnare saunare haibagi paw amta tahlak yar ko Chingkhai noklaga Yes ma'am Saunari bani khatnarimne hainabu second khudingi saune handak te diar ko saunarasu akhoi khangalakano Sylvia chari badusu lepte magi hainingba wadu sa hairei Toknare kainare handak ti asing magini handak na lore kaina haireklaba nabani mukpunna porada hanjilagane thamgadamni khangu Rebecca sing thaklambani Sylvia gi wahai duna nokningladuna thaklibe singdu khanga harai
manakta famliba Chingkhaina Rebecca-gi makokta nanduna fazana thau yadro akhoi madam gi wai sida ising thakpaga hare Sylvia su yamna marik chumlabo haibagini nang nei sing harido khatnei ga sauni ga kauna dre ga kaina kapning ga tawna tawda nungai bidine khoide adugini harise Sanathina sa haridana ngasi haiba numisidagi hek sauni haibagi pau taraba aidi haibirisini borada dum hanjile khamu saunarasu ekhoida pau thalakanu Chingkhaina Okay boss Sylvia khutum tasinduna Chingkhaida sudabagi tawraga hairi Nang suni kari da bulem dana no Rebecca de hen bang thi duba napunsida sufamlui Rebecca na nang munu shibiriba nangi khanbirba sumaina nangi hen binu pi amatana sumaina khanbiro ye nangi nangondagi laktopiraga chathopiraga dokpiramdraba hek yengu As aibu kana hen bi yengrage yenglunu yengi sukhalunu nangi di Rebecca de hen ba kanam laru nasana gyanta hoi boss na haiba pumba ai gyanta jare I situation jatini pungbu kya taragi ngomta Chingkai phone lauthore adugi yenglaga haire pung 3 minute ranga chale Oh ai loire dana mama na hat pasoidre halagana pau hairo polo biya bolaki chale se ai soidre ngasidi Chingkai gi phone purakpagi Rebecca su matang di chadna isaurang bahore phone si purak tadi nang school ga jangalu harakpro haire principal na Atai di khangde iPhone Proctor school changnak pa yaroi na hari Ozana faraga amuk thugai bikina basiliba adu leiba tapo yam wana lecture natra Thugai kradi paidredana wai sangna leire Yam wai sangba pamra ai ga wari saning dabagi pam yoramni Hoi yam khangna hari Rebecca di chakpada lori Chingkai gi pakhum tabada amuksu nungsidaba man amuksu nungsiba hekman Chingkai gi wangangni tasengna nungsidabani nate nungshiribani khara khatna sauna tawraga nungsibagi mugun heli hainaribani adumakna oibatai mabanina second khudingi khatnaramni basidi Rebecca sauna yam saningdaba natra sungsan sanarui nanga ani dugi mataudu munna fazana yenglaga hairei Sanathoina hojita kai haigige romance to matang chade ko theng halase Sylvia su Nabani sidiba kamdong na hainaraga gyan tahandoina khangde pharise hanaba tawrase Somdei bohal su school yausilai suti thanakraba oibana kanam tati leiba udre gate wangwa lambi gi chidaida gari du khamduna makok tu lithokduna yengi oza ama ani di thoklakpa ui satra satri ampa udabadida pakhalai lambi da su thengnaramdaba mayum da su halaktri haiba kadai da leramduna khanbada matha sarai Ngayak sum koilei leiduna yengi aduga phone du namduna number amada call tawi ring chatpaga pairei pairakpaga nanghorur matagumna pakhana hanglai Chinglen nangi da bemla abo Wahai duda khara ngakna Chinglen harai Doctor tamo Ha doctor ba Hoi kaido bu yaroge ai dinga si doctor se kaigino na khalermini Yumda su halaktri na hai aduda sulakta ba kadai da leiri zano School sida su kanamta leiba ude Hauzi phaba laktriba tama hauzi kadai da leige School da yengla ini phare duri thamage natai mada phone amta tawkige Hoi tamo Phone thamkre Chinglen su pakhalai harauna nungsibi ma bu lakpa ngai zarambani paudu tabadudadi masu lektra daduna kadai leramduna yenglugi haiduna monda nungaina famduna ngairambadu fukhawgatuna tholai aduga magi kardu thawdoktuna chatkre Sylvia hoisu lambi mapal de leptuna kari ngairi tanjadu da Chingkai gi phone lai phone do pocket gi loktoktuna yengi aduga machilda tapna hairei ngan banini kai gi oizana matang chadana mana singbiduni he Chingkai na haribadu Sylvia sta hauri ngan ba pankibadуда taningladuna Chingkai gi mana kitang changsinduna lepi Chingkai phone du paibaga kadai lerino Phone dagi harakpa nganbagi khonjal du khara tapna tabani loudsmakti thadabana kaya kana sengna tabadudi oidri adubu khara di taplapna tai gari ngari school dagi tholak tangari kaino hojikta ngasai dagi kaidole riba practical tawba aduini kai subject kino chemistry gi
ꯑꯩꯅ ꯉꯁꯤ ꯂꯥꯛꯇꯕ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯕ? ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ. ꯂꯝꯄꯥꯛꯇ ꯂꯩꯌꯦ. ꯕꯣꯜ ꯉꯥꯛ ꯀꯥꯎꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕ. ꯁꯠ ꯂꯥꯛꯑꯣ, ꯃꯤ ꯂꯣꯏ ꯂꯩꯔꯦ, ꯅꯪ ꯈꯛ ꯉꯥꯏꯔꯦ. ꯍꯧꯔꯝꯃꯣ ꯂꯥꯛꯑꯒꯦ. ꯀꯩꯅꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯒ ꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯔꯦꯕꯤꯀꯥ ꯍꯣꯏꯒ ꯄꯨꯜꯂꯦ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯏ ꯍꯥꯏꯖꯤꯟꯈꯤꯕꯅꯤ. ꯉꯥꯟꯕ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯂꯧꯕ ꯂꯥꯛꯎꯔꯣ? ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ. ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯍꯧꯗꯕꯒꯤꯔ ꯈꯪꯗꯦ, ꯂꯥꯛꯅꯤꯡꯒꯨꯝ ꯀꯟꯅ ꯇꯧꯔꯤꯌꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ, ꯑꯩ ꯂꯥꯛꯀꯦ. ꯒꯥꯔꯤ ꯊꯥꯎ ꯇꯤꯡꯅꯕꯅꯤ, ꯂꯥꯛꯅꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ. ꯀꯨꯏꯔꯣꯏ, ꯉꯥꯏꯔꯝꯃꯣ, ꯑꯩ ꯂꯥꯛꯀꯦ. ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯈ꯭ꯔꯦ. ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯉꯥꯟꯕꯅ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ, ꯅꯣꯏ ꯆꯠꯂꯣ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯍꯧꯈꯤꯒꯦ. ꯉꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ. ꯎꯅꯤꯡꯕꯒꯨꯝ ꯊꯦꯡꯅꯅꯤꯡꯕꯒꯨꯝ ꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯂꯦ. ꯃꯄꯨꯛꯅꯤꯡꯗꯁꯨ ꯅꯤꯡꯕ ꯍꯧꯔꯛꯂꯦ, ꯒꯥꯔꯤ ꯑꯃꯐꯥꯎ ꯂꯥꯛꯄꯤꯗꯕꯤ ꯍꯥꯏꯅ. ꯃꯄꯥꯒꯤ ꯕꯣꯍꯜꯁꯨ ꯃꯆꯥꯕꯨ ꯂꯩꯕ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯥꯕ ꯌꯥꯕ ꯅꯥꯀꯜ ꯑꯃꯒꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯗꯣꯝꯗ ꯆꯠꯂꯝꯕꯁꯨ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ. ꯃꯆꯥꯅ ꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯗꯤ ꯎꯔꯝꯗ꯭ꯔꯦ. ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯟꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯤꯜꯚꯤꯌꯥꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤ. ꯁꯤꯜꯚꯤꯌꯥꯅ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯈꯤꯕ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯣꯡꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕ ꯑꯣꯇꯣꯁꯨ ꯑꯃ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯕꯁꯨ ꯌꯧꯁꯤꯜꯂꯛꯏ. ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯆꯤꯡꯈꯩꯁꯨ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯈꯤꯕ ꯑꯗꯨꯅ ꯏꯀꯥꯏꯕꯣꯏ ꯀꯩꯑꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ. ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯅꯨꯡꯁꯤꯖꯕ ꯁꯛꯇꯝꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯗꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯍꯨꯜꯁꯨ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯤ. ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯏꯇꯥꯎ ꯇꯥꯎꯏ. ꯉꯁꯥꯏ ꯃꯈꯩ ꯎꯖꯅꯤꯡꯅ ꯋꯥꯖꯔꯝꯕꯗꯨꯁꯨ ꯐꯈ꯭ꯔꯦ. ꯃꯥꯅ ꯉꯥꯡꯕ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯅꯤꯡꯉꯤ. ꯃꯃꯥꯡꯗ ꯐꯣꯡꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯍꯨꯔꯥꯜ ꯍꯨꯔꯥꯜꯁꯨ ꯌꯦꯡꯖꯕꯅꯤ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯤꯕ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ. ꯃꯈꯣꯜ ꯊꯣꯛꯅ ꯍꯛꯆꯥꯡ ꯐꯥꯎꯅ ꯅꯤꯛꯂꯤ. ꯅꯪꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯄꯗ ꯃꯥꯂꯦꯝꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯤ ꯀꯅꯥ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯏ ꯋꯥꯈꯜꯁꯤꯗ. ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯇꯥꯍꯧꯗ꯭ꯔꯦ. ꯅꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ. ꯔꯦꯕꯤꯀꯥꯅ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯈꯤꯕ ꯁꯤꯜꯚꯤꯌꯥꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯁꯨ ꯇꯥꯍꯧꯗ꯭ꯔꯦ. ꯁꯨꯞꯅꯇꯪꯒꯤ ꯅꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯒ ꯔꯦꯕꯤꯀꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯁꯤꯒ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯕꯅꯤ. ꯃꯃꯥꯡꯗ ꯀꯔꯤ ꯉꯥꯡꯅꯈꯤꯕ ꯁꯤꯜꯚꯤꯌꯥꯗꯤ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯦ. ꯃꯈꯣꯏꯅ ꯅꯣꯛꯂꯐꯥꯎ ꯁꯤꯜꯚꯤꯌꯥꯗꯤ ꯀꯔꯤꯁꯨ ꯅꯣꯛꯇꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯨꯝꯅ ꯁꯅꯥꯊꯣꯏꯅ ꯌꯦꯡꯂꯛꯏ. ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯑꯩꯗꯤ ꯊꯑꯣꯏꯅ ꯑꯩꯒꯤꯗꯃꯛ ꯂꯥꯛꯄꯤꯔꯤꯕ ꯍꯥꯏꯔꯒ ꯑꯣꯏꯔꯝꯗ꯭ꯔꯕ. ꯉꯥꯟꯕꯁꯨ ꯅꯪꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒꯕꯨ ꯊꯑꯣꯏꯅ ꯂꯥꯛꯂꯤꯁꯤ ꯂꯥꯛꯈꯤꯗ꯭ꯔꯣ? ꯍꯧꯖꯤꯛꯇ ꯅꯠꯇꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯣꯏ ꯅꯠꯄꯨꯗꯤ ꯅꯠꯇꯦ. ꯇꯣ ꯑꯗꯨꯅꯤ. ꯉꯥꯟꯕꯅ ꯔꯦꯕꯤꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯣꯏꯁꯨ ꯌꯥꯎꯏ ꯈꯪꯗꯕꯅꯤꯅ ꯒꯥꯔꯤ ꯑꯆꯧꯕꯗꯤ ꯄꯨꯔꯛꯇ꯭ꯔꯦ. ꯌꯥꯎꯔꯝꯅꯤ ꯈꯪꯂꯝꯃꯗꯤ ꯄꯨꯔꯛꯂꯒ ꯊꯤꯟꯕꯤꯕ ꯌꯥꯕꯅꯤ. ꯔꯦꯕꯤꯀꯥꯅ ꯌꯥꯔꯅꯤꯗ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯒꯦ. ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯞ ꯇꯣꯡꯉꯒꯦꯔꯣ? ꯔꯦꯕꯤꯀꯥꯁꯤ ꯅꯣꯛꯂꯒ ꯌꯥꯕꯖꯥꯠꯅꯦ ꯑꯗꯨꯁꯨ. ꯅꯣꯏ ꯑꯣꯇꯣꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯒꯥꯔꯤꯕꯨ ꯑꯝꯇ ꯂꯥꯛꯄ ꯎꯗꯦꯅꯦ. ꯅꯣꯏ ꯍꯥꯟꯅ ꯆꯠꯍꯜꯂꯝꯃꯒ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ ꯇꯧꯅꯤ. ꯌꯥꯔꯅꯤꯌꯦ ꯑꯣꯇꯣ ꯂꯥꯛꯑꯅꯤ, ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯣ. ꯉꯥꯟꯕꯗꯨ ꯅꯥꯀꯜꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯤ ꯁꯤꯜꯚꯤꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯣꯏꯇꯪ ꯊꯝꯃꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯐꯠꯇꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ. ꯑꯃꯨꯛ ꯐꯥꯕꯤꯈꯤꯅꯤ. ꯆꯤꯡꯈꯩꯅ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤ. ꯃꯥꯕꯨ ꯀꯞ ꯍꯩꯕ꯭ꯔꯣ? ꯊꯥꯖꯗꯦ ꯀꯞꯅꯤ ꯍꯥꯏꯕꯒ. ꯍꯩꯕꯅꯤ ꯌꯥꯝ ꯀꯞꯄꯅꯤ. ꯅꯪꯒ ꯁꯥꯎꯅꯕꯗꯁꯨ ꯀꯞꯄ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ. ꯆꯤꯡꯈꯩꯅ ꯌꯥꯔꯦ ꯈꯔ ꯍꯥꯏꯖꯤꯜꯂꯗꯤ ꯃꯥꯜꯂꯤꯉꯩꯗ ꯂꯦꯞꯍꯧꯔꯣ. ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯒꯤ ꯀꯥꯏꯔꯤꯔꯣ? ꯔꯦꯕꯤꯀꯥꯅ ꯑꯩꯒ ꯇꯣꯛꯅꯔꯗꯤꯅ ꯍꯔꯥꯎꯖꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯀꯞꯂꯝꯗꯣꯏꯅꯣ? ꯀꯞꯂꯝꯃꯣꯏ ꯀꯩꯁꯨ. ꯅꯪꯉꯣꯟꯗ ꯁꯨꯝ ꯅꯨꯡꯁꯤꯗꯕ ꯁꯥꯕꯩ ꯋꯥꯅꯤ. ꯃꯅꯨꯡꯗꯗꯤ ꯅꯨꯡꯁꯤꯔꯤꯅꯤ. ꯀꯞꯄ ꯂꯩꯔꯝꯕ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯦꯀꯣ. ꯔꯦꯕꯤꯀꯥꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯛꯏ. ꯇꯟꯖꯥꯗꯨꯗ ꯀꯥꯔ ꯑꯃ ꯈꯪꯍꯧꯗꯅ ꯁꯠ ꯊꯧꯖꯤꯜꯂꯛꯏ. ꯉꯥꯟꯕꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕꯒꯤ ꯃꯄꯥꯗ ꯏꯈꯪ ꯈꯪꯅ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯍꯥꯏꯅ ꯑꯣꯟꯁꯤꯜꯂꯛꯄꯅꯤ. ꯃꯤꯡꯁꯦꯜꯗꯨ ꯍꯥꯏꯊꯔꯛꯂꯒ ꯆꯤꯡꯂꯦꯟ ꯃꯀꯣꯛ ꯂꯤꯊꯣꯔꯛꯏ. ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯨꯗ ꯑꯇꯩꯁꯤꯡꯗꯣ ꯈꯔ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ. ꯀꯧꯕꯁꯨ ꯉꯝꯗ, ꯀꯧꯍꯧꯗ꯭ꯔꯒꯁꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ. ꯑꯗꯨꯅ ꯆꯤꯡꯈꯩꯅ ꯇꯞꯅ ꯀꯧꯔꯛꯏ. ꯁꯔ.
Sylvia ngakni yenglai hojikta pakhalai tuition laktabagi kai amuk hairatoino khanbada sor chaning chamang samnadri nganba ubagi phoramba feeling pumba khudakta mangkre akiba romda onduna kharak kirak tawjai Jinglena School suti thara fogda noidi sida ka dawleriba Khumnaba pakhum leitrabanina ikaina lukthaduna leinare mapukning singdasu khanarai kadomdagi fauzila ibano hankro haina Jinglena Sylvia Luktaramba mamainon khalai kiruk tawna yenglai Tamo hoi tei mohoina asomda pakhanauri aduga nangna sida nayumga changdaga leithuklamiba tuition janingdrabasu school halakpagi nayum phawdi yoksinba kaidogeba nang ha Khanbaga hairapaga chumle ngasaina khankrabani mabu pokpi palem panthau anidu pakhatlamnani haiba Jinglena makasu lao Sylvia mamanabi singda amuk yeng Jinglenda amuk yeng tawralei ataidudi karino haina ngaknari Jinglen amukasu hairai lao harisina ngona natro salo itaimado pakhatpada loihorabani Sylvia upaidi leita mamanabi anida nungshina yanglamlaga leplamba khongfam khajik lengduna Jinglen gi gari manak tamna chatpa hawi kiruk tawna Jinglen de yengi nganbanaga mamangda lepsille pakhatpoi kayoi thangningda thangliba khongthang adu khurawi thang tawri chatpa thoktre soyu tambanara mit aniduna munna yenghawdabani haigadra nganbana lepliba manak yorakpada makhongdu khurau ithang thangbadawna lakpa oibana leithekduna longna haithagi ge tawi pakhatna makhutuna nganbagi makhutta tappaishinki makhutna mana nganbagi thabakta chetna paishinduna longna haidagi tawriba du ngakli Nupamasu asumna tawrakani khangdabana khongpham chetna lephawdaba oibana Sylvia na ngaklakpa dudadi tudana bohonariba adu arimbada tari amana ngaklakpa amana khongpham chelhawdaba punna hek tushinminari koila mathaktuda turi haibadani nupidudi pakhatkiba oibana nganbagi thabak amadi makhutta paishinkiba dudi chen adu makpaishili Nupisu nupasu ngahaktangdi tarang chatpani kamdawna tukriba gyan haifet mangi anudugi fibamdu atai singduna mayakaduna tarang amada ngakna yengduna lei Gari manungda famliba Jinglendi anidugi fibamda khara khajik chakpadawna tawrakpani karigi sakloi magi nungsibini khanna thamoida lachariba mahakna nupa amagi mathakta tushinduna leiribadu uraga karamna chaktaba ngamloi tawgena su tawba nataba soibani khallagasu chakpadi adumak fauri Makhoi anidugi fibam hongdana leiba aduda Jinglendu chakna garigi horndu khongjilai tarang amada lainaramba singdudi horn makholda gyan khanglak langnarai Sithana tumluraga alarmgi makholda mikap khangtok thoklakpa gumbani Leiramliba fibamduda Sylvia khangi ikairai makhut adu fatlakthoi nganbadagi kharchatoi aduga nganbada ikaini yenglai Mittuna yengkhre khangbagira kaino Jinglena amuksu horndu kanna khongjilai